ꯆꯥꯎꯕ ꯉꯁꯤꯁꯨ ꯂꯧꯕꯨꯛꯇ ꯂꯧ ꯌꯩꯕ ꯂꯥꯛꯂꯦ꯫ ꯆꯥꯎꯕꯅ ꯂꯥꯛꯄ ꯎꯕꯗ ꯂꯧꯕꯨꯛꯇ ꯂꯧ ꯌꯩꯔꯝꯕ ꯅꯍꯥꯁꯤꯡꯅ ꯉꯥꯡꯅꯔꯤ꯫ ꯑꯁ, ꯏꯇꯩꯃ ꯆꯥꯎꯕꯁꯦ ꯑꯃꯨꯛ ꯂꯥꯛꯏꯅꯦ꯫ ꯅꯠꯇꯦ, ꯃꯥꯏ ꯅꯨꯄꯥꯗꯨꯕꯨ ꯑꯗꯨꯝ ꯂꯥꯛꯍꯟꯕ ꯀꯩꯗꯧꯕꯖꯥꯠꯅꯣꯕ? ꯃꯈꯣꯏꯒꯤꯗꯅ ꯅꯨꯄꯥ ꯑꯩꯈꯣꯏꯕꯨ ꯀꯨꯝꯍꯜꯂꯦ, ꯑꯗꯨꯒ ꯃꯣꯏꯅ ꯁꯤꯡꯉꯛꯄꯗꯅ ꯅꯨꯄꯤ ꯃꯥꯅ ꯅꯨꯄꯤ ꯈꯨꯂꯪꯒ ꯅꯨꯄꯥ ꯈꯨꯂꯪꯒꯕꯨ ꯃꯥꯟꯅꯕ ꯌꯥꯕ꯭ꯔꯕ? ꯈꯪꯗ꯭ꯔꯦꯗ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ, ꯍꯥꯏꯔꯨꯔꯁꯨ ꯃꯥꯅ ꯊꯣꯛꯄ ꯑꯃꯅꯤ ꯑꯗꯨꯝ ꯈꯨꯝꯃꯛꯀꯗꯣꯏꯁꯦ꯫ ꯍꯥꯏꯅꯔꯤꯉꯩꯗ ꯏꯇꯩꯃ ꯆꯥꯎꯕꯁꯦ ꯌꯧꯁꯜꯂꯛꯑꯦ꯫ ꯑꯁ, ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ, ꯅꯣꯏꯕꯨ ꯍꯧꯔꯕ꯭ꯔꯣ? ꯀꯩꯅꯣ ꯏꯇꯩꯃ, ꯅꯈꯣꯏꯒꯤ ꯈꯨꯂꯪꯗꯅ ꯅꯨꯄꯥ ꯑꯩꯈꯣꯏ ꯂꯥꯛꯂꯒ ꯀꯨꯝꯃꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯗꯅ ꯏꯇꯩꯃ ꯑꯣꯏꯅ ꯂꯥꯛꯏꯁꯤꯕꯣ? ꯇꯥꯗ ꯁꯅꯥꯖꯥꯎꯕꯗꯨꯕꯨ ꯑꯗꯨꯝ ꯂꯥꯛꯍꯟꯕ ꯌꯥꯗꯕ꯭ꯔꯣ? ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯈꯨꯂꯪꯒ ꯑꯃꯠꯇ ꯆꯠꯂꯨ ꯌꯥꯗꯦ, ꯑꯗꯨꯅꯅꯦ ꯑꯩꯅ ꯂꯥꯛꯏꯕꯗꯣ꯫ ꯅꯨꯄꯥ ꯅꯣꯏꯅ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯍꯦꯟꯒꯗꯧꯔꯤꯒꯦ? ꯅꯣꯏꯅ ꯅꯨꯄꯤ ꯑꯩ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯁꯥꯎꯔꯤꯕꯗꯣ, ꯅꯣꯏꯅ ꯇꯧ ꯍꯥꯏꯕ ꯑꯩ ꯇꯧꯒꯦ꯫ ꯐꯧꯗꯤ ꯍꯥꯏꯅꯁꯤꯔꯥ, ꯆꯩꯔꯣꯡ ꯄꯥꯏꯅꯁꯤꯔꯥ, ꯈꯨꯗꯥꯞ ꯈꯣꯝꯅꯁꯤꯔꯥ, ꯅꯣꯏꯅ ꯑꯩꯉꯣꯟꯗꯒꯤ ꯑꯃꯠꯇ ꯍꯦꯟꯒꯗꯕ ꯅꯠꯇꯦ꯫ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯅꯨꯄꯤ ꯑꯃꯅ ꯃꯅꯤꯡꯗꯒꯤ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯅꯈꯣꯏꯒꯤ ꯅꯇꯩꯃ ꯆꯥꯎꯕꯗꯣ ꯅꯈꯣꯏꯗꯒꯤ ꯀꯔꯤꯁꯨ ꯇꯥꯔꯣꯏꯀꯣ꯫ ꯅꯣꯏ ꯅꯍꯥꯟ ꯃꯈꯩ ꯃꯥꯒ ꯀꯨꯝꯃꯤꯟꯅꯗꯕꯒꯤ ꯈꯪꯗꯕꯒꯤ ꯋꯥꯅꯤ, ꯉꯁꯤꯗꯤ ꯈꯪꯉꯗꯕꯅꯤ ꯅꯣꯏꯁꯨ꯫ ꯁꯣꯝꯗ ꯌꯨꯝꯗꯅ ꯁꯅꯥꯖꯥꯎꯕ ꯆꯥꯛ ꯊꯣꯡꯂꯤ꯫ ꯁꯅꯥꯖꯥꯎꯕꯅ, ꯁꯤꯡꯁꯤꯅ ꯃꯔꯣꯜ ꯑꯃ ꯆꯥꯛꯇꯕꯅꯦ, ꯅꯨꯄꯤꯅꯦꯅ ꯑꯩꯅ ꯅꯍꯥꯟꯅ ꯁꯤꯡꯁꯦ ꯈꯔ ꯈꯥꯏꯔꯨꯈꯤꯅꯨ, ꯆꯥꯛꯇꯕꯅꯦ ꯍꯥꯏꯕꯁꯦ ꯁꯨꯛꯌꯥ ꯍꯦꯛ ꯌꯥꯗꯕꯅꯦꯕ꯫ ꯑꯩꯅ ꯑꯗꯨꯝ ꯑꯀꯪꯕ ꯌꯦꯡꯉꯒ ꯇꯧꯖꯒꯗꯕꯁꯦ ꯍꯦꯛꯇ ꯍꯩꯄꯥ ꯌꯥꯝꯅ ꯁꯥꯕ꯫ ꯕꯥꯕꯥ, ꯆꯥꯛꯇꯣ ꯊꯝꯃꯣ, ꯑꯩ ꯊꯣꯡꯕꯤꯔꯒꯦ꯫ ꯍꯩ, ꯌꯥꯔꯦ ꯌꯥꯔꯦ, ꯑꯩ ꯑꯗꯨꯝ ꯊꯣꯡꯉꯒꯦ, ꯅꯪꯁꯨ ꯅꯊꯧꯗꯣ ꯇꯧꯖꯔꯨꯔꯣ꯫ ꯕꯥꯕꯥ, ꯑꯩꯗꯤ ꯏꯃꯥ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡꯁꯦ ꯌꯥꯝ ꯇꯜꯂꯤꯀꯣ꯫ ꯏꯃꯥꯅ ꯂꯧ ꯀꯨꯝꯕ ꯆꯠꯂꯦ, ꯄꯥꯕꯅ ꯌꯨꯝꯁꯤꯗ ꯆꯥꯛ ꯊꯣꯡꯄꯣꯛꯁꯨ ꯇꯧꯗꯨꯅ ꯂꯩꯔꯦ꯫ ꯀꯩꯅꯣꯕ ꯅꯣꯏꯅ ꯇꯧꯔꯤꯁꯤꯕꯣ? ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯁꯦ ꯅꯃꯥꯗꯨꯅ ꯇꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯇꯧꯕ ꯇꯥꯕ ꯅꯠꯇ꯭ꯔꯣ? ꯑꯩꯅꯁꯨ ꯇꯧꯗ꯭ꯔꯕꯗꯤ ꯀꯅꯥꯅ ꯇꯧꯒꯗꯧꯔꯤꯕ? ꯑꯗꯣ ꯄꯥꯕꯅ ꯏꯃꯥꯗ ꯍꯥꯏꯒꯗꯕꯅꯤ, ꯄꯥꯕꯁꯨ ꯀꯩꯝ ꯍꯥꯏꯗꯦ, ꯏꯃꯥꯅ ꯇꯧꯔꯤꯈꯩ ꯑꯗꯨꯝ ꯌꯥꯔꯗꯅ꯫ ꯁꯅꯥꯖꯥꯎꯕ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ꯫ ꯍꯩ, ꯅꯪꯅꯗꯤ ꯈꯪꯗ꯭ꯔꯤꯕ, ꯊꯥꯏꯅ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯑꯩꯅ ꯂꯨꯍꯣꯡꯕ ꯌꯥꯔꯛꯄꯒꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯐꯨꯈꯤꯕꯗꯣ, ꯃꯗꯨꯒꯤ ꯆꯩꯅꯥꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯥꯎꯕ ꯅꯠꯇꯦꯅꯦ꯫ ꯑꯦ, ꯀꯩꯗꯧꯔꯒꯦ ꯄꯥꯕ? ꯑꯃꯨꯛ ꯌꯨꯡꯉꯒ ꯂꯩꯗꯨꯕꯣ? ꯅꯠꯇꯦꯅꯦ, ꯄꯥꯕꯕꯨ ꯂꯩꯀꯥꯏꯒꯤ ꯅꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯗꯕ꯭ꯔꯣ? ꯍꯩ, ꯏꯀꯥꯏꯕꯅ ꯌꯥꯕ ꯅꯠꯇꯦꯅꯦ, ꯅꯣꯡꯃꯗ ꯃꯈꯣꯏꯅ ꯑꯩꯒꯤ ꯆꯥꯛ ꯆꯔꯥ ꯑꯝꯇ ꯄꯤꯕꯤꯔꯕ ꯅꯠꯇꯦ, ꯑꯉꯝ ꯑꯉꯝꯕ ꯇꯧꯅꯕꯅꯤ ꯈꯜꯂꯒ ꯂꯣꯏꯔꯦ꯫ ꯑꯣ, ꯈꯟꯅꯤ, ꯄꯥꯕꯗꯤ ꯈꯟꯅꯤ, ꯑꯩꯅ ꯍꯥꯏꯁꯤꯅꯤ, ꯅꯈꯣꯏ ꯑꯅꯤꯁꯦ ꯆꯞ ꯍꯦꯛ ꯃꯥꯟꯅꯕꯅꯦꯕ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ, ꯁꯅꯥꯖꯥꯎꯕ ꯁꯨꯃꯥꯡ ꯑꯗꯨ ꯋꯥꯏ ꯀꯟꯅ ꯇꯩꯔꯤ꯫ ꯆꯥꯎꯕꯅ, ꯑꯁ ꯅꯨꯄꯥ, ꯅꯪꯅ ꯇꯧꯕ ꯊꯕꯛꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯀꯨꯏꯈ꯭ꯔꯦꯗ, ꯁꯠ ꯂꯣꯏꯁꯤꯜꯂꯣꯕ, ꯑꯩꯕꯨ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯕ꯫ ꯀꯩꯅꯣ, ꯌꯥꯍꯧꯕꯒ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯁꯤꯕꯣ? ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯇꯣ ꯄꯨꯈꯝ ꯑꯅꯤꯃꯨꯛ ꯆꯥꯔꯤꯗꯨꯗꯤ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯌꯥꯍꯧꯕꯒ ꯆꯥꯛ ꯂꯥꯝꯃꯦ꯫ ꯁꯨꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯤꯅ ꯂꯥꯝꯕ ꯇꯥꯕꯅꯤꯀꯣ꯫ ꯅꯪꯗꯧꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯈꯔ ꯐꯠ ꯇꯧꯕꯒꯤ ꯑꯣꯏꯔꯕꯗꯤꯅꯦ ꯑꯩꯁꯨ ꯀꯩꯁꯨ ꯂꯥꯝꯃꯣꯏ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯁꯦ ꯅꯪ ꯇꯧꯔꯣꯗꯅ, ꯈꯨꯂꯪ ꯆꯠꯄꯗꯣ ꯑꯩ ꯆꯠꯂꯒꯦ꯫ ꯅꯪꯒꯤ ꯅꯋꯣꯡꯗꯣ ꯅꯆꯥꯅꯨꯄꯤꯅꯁꯨ ꯌꯥꯝ ꯁꯥꯎꯔꯕꯅꯤ꯫ ꯁꯥꯎꯅꯤ, ꯃꯥꯗꯤ ꯁꯥꯎꯅꯤꯌꯦ꯫ ꯏꯆꯥꯅꯦꯗꯣ ꯉꯥꯏ, ꯃꯃꯥ ꯑꯩ ꯃꯆꯦꯠ ꯑꯃꯠꯇ ꯍꯦꯛ ꯂꯧꯕ ꯅꯠꯇꯦ꯫ ꯀꯔꯤꯅꯣ ꯈꯪꯗꯦꯕ, ꯃꯥꯅ ꯄꯥꯝꯂꯤꯕꯁꯤꯕꯨ ꯐꯤ ꯁꯥꯕ, ꯆꯥꯛ ꯊꯣꯡꯕ, ꯋꯥꯏꯁꯤꯜꯂꯝ ꯁꯦꯡꯕꯁꯤꯗꯅꯤ꯫ ꯑꯣ, ꯃꯗꯨꯅꯦ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯑꯁꯦꯡꯕ ꯃꯊꯧ ꯍꯥꯏꯕꯁꯦ꯫ ꯅꯪꯒꯤꯗꯤ ꯀꯗꯥꯏ? ꯃꯧ ꯅꯪꯅ ꯅꯨꯄꯥ ꯑꯃꯒ ꯑꯃꯨꯛ ꯐꯨꯗꯠꯅꯅꯤ, ꯑꯃꯒ ꯑꯃꯨꯛ ꯈꯠꯅꯅꯤ, ꯆꯥꯛ ꯊꯣꯡꯅꯤꯁꯨ ꯈꯪꯗꯦ, ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯃꯠꯇ ꯌꯥꯎꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ꯫ ꯑꯦ, ꯑꯗꯨꯗꯤ ꯅꯪꯁꯨ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯅꯊꯧ ꯑꯃꯠꯇ ꯅꯣꯡꯃꯇ ꯇꯧꯕ꯭ꯔꯥ ꯍꯥ? ꯆꯥꯛ ꯊꯣꯡꯕ, ꯋꯥꯏ ꯇꯩꯕꯁꯤꯕꯨ ꯅꯨꯄꯥꯒꯤ ꯃꯊꯧꯔꯕ? ꯑꯩꯗꯤ ꯇꯧꯖꯒꯦ ꯍꯥꯏꯅ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯄꯨꯝꯕ ꯑꯩ ꯂꯣꯏꯅ ꯇꯧꯖꯒꯦ ꯍꯥꯏ꯫ ꯅꯪꯅ ꯌꯥꯗꯕ ꯅꯠꯇ꯭ꯔꯣ? ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯏꯃꯨꯡꯒꯤ ꯊꯕꯛꯁꯦ ꯇꯧꯕꯤꯅꯕ ꯂꯩꯇ꯭ꯔꯦ, ꯑꯗꯨꯅ ꯑꯩꯅ ꯇꯧꯕ ꯇꯥꯔꯦ꯫ ꯌꯥꯔꯦ, ꯑꯗꯨꯗꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯔꯔꯣꯏꯁꯦ, ꯇꯧꯔꯤꯕꯗꯣ ꯁꯠ ꯂꯣꯏꯁꯤꯜꯂꯣ꯫ ꯍꯩ, ꯁꯠ ꯂꯣꯏꯁꯤꯟꯕ ꯌꯥꯔꯣꯏ, ꯊꯕꯛ ꯌꯥꯝ ꯋꯥꯠꯂꯤ, ꯏꯔꯨꯖꯈꯤꯅꯤ, ꯂꯥꯏ ꯙꯨꯛ ꯊꯥꯟꯈꯤꯅꯤ꯫ ꯅꯪꯅ ꯌꯥꯝꯅ ꯂꯥꯝꯃꯒꯅꯅꯦ, ꯅꯆꯥꯅꯨꯄꯤ ꯀꯧꯊꯣꯛꯑꯒ ꯊꯣꯡꯍꯜꯂꯣ꯫ ꯑꯣ, ꯊꯥꯖꯅ ꯊꯣꯡꯕ ꯆꯥꯛꯇꯣ ꯆꯥꯕ ꯌꯥꯗꯤꯌꯦ, ꯍꯌꯦꯡ ꯃꯈꯩꯅꯦ ꯑꯩꯅ ꯊꯕꯛ ꯋꯥꯅ ꯍꯜꯂꯛꯄꯗꯒ ꯅꯆꯥꯅꯨꯄꯤꯗ ꯆꯥꯛ ꯊꯣꯡꯍꯟꯒꯅꯨꯀꯣ꯫ ꯃꯈꯣꯏꯒꯤ ꯊꯪꯅꯕꯒꯤ ꯌꯨꯝꯗ ꯂꯩꯔꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯤꯕꯅꯤ꯫ ꯅꯨꯄꯤꯗꯨꯅ, ꯀꯩꯅꯣ ꯅꯨꯄꯥ, ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎꯁꯤꯕꯣ ꯖꯥꯠ ꯖꯥꯠꯅꯤꯀꯣ, ꯄꯨꯡꯇꯥꯏ ꯍꯦꯛ ꯇꯥꯏꯑꯣꯟꯅꯔꯦ꯫ ꯊꯥꯏꯅ ꯇꯥ ꯁꯅꯥꯖꯥꯎꯕꯒ ꯏꯇꯩꯃ ꯆꯥꯎꯕꯒ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯀꯤ ꯅꯣꯡꯉꯥꯟꯕꯗꯅꯦ,
ꯇꯥ ꯁꯅꯥꯖꯥꯎꯕꯁꯦ ꯁꯤꯔꯝꯗꯧꯔꯕꯅꯤ ꯏꯇꯩ ꯃꯆꯥꯎꯕꯅ ꯐꯨꯕꯗ ꯑꯦ ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ ꯃꯁꯤ ꯅꯨꯄꯤꯁꯦ ꯁꯣꯅꯣꯃꯩ ꯆꯨꯆꯨꯕ ꯃꯥꯜꯂꯤꯗ ꯑꯩꯗꯤ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥ ꯉꯥꯡꯅꯒꯗꯕ ꯀꯤꯖꯩ ꯏꯇꯩ ꯃꯆꯥꯎꯕꯁꯦ ꯊꯥꯏꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯨꯄꯥꯗꯧꯅ ꯑꯗꯨꯝ ꯇꯧꯔꯛꯑꯦ ꯍꯥꯏ ꯑꯗꯨꯅ ꯃꯥꯅꯗꯤ ꯂꯨꯍꯣꯡꯕꯁꯦ ꯃꯁꯥꯅ ꯌꯥꯖꯗꯕꯖꯥꯠꯅꯤ ꯑꯗꯨꯗ ꯇꯥ ꯁꯅꯥꯖꯥꯎꯕꯗ ꯂꯨꯍꯣꯡꯕꯗꯣ ꯉꯝꯂꯣꯏ ꯍꯥꯏꯗꯣꯔꯛꯑꯣꯅ ꯍꯥꯏꯔꯒ ꯇꯥ ꯁꯅꯥꯖꯥꯎꯕꯁꯨ ꯍꯥꯏꯗꯣꯛꯍꯧꯗ꯭ꯔꯕꯖꯥꯠꯅꯤ ꯑꯗꯨꯅꯅꯦ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯝ ꯂꯨꯍꯣꯡꯂꯕ ꯑꯗꯨꯒꯤ ꯁꯥꯎꯗꯨꯅ ꯐꯨꯔꯤꯕꯅꯤ ꯍꯥꯏ ꯑꯁ ꯄꯨꯔꯥ ꯕꯦꯔꯥꯅꯤꯀꯣ ꯃꯁꯤ ꯅꯨꯄꯤꯁꯦ ꯌꯥꯝꯅꯒ ꯑꯣꯟꯁꯤꯟꯅꯔꯨꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯣ ꯅꯨꯄꯥ ꯃꯆꯥꯅꯨꯄꯤ ꯑꯁꯤꯗꯤ ꯃꯃꯥ ꯃꯄꯥꯒ ꯃꯥꯟꯅꯗꯦ ꯌꯥꯝ ꯈꯣꯡꯒꯨꯜ ꯂꯩꯇꯥꯅ ꯎꯏꯗ ꯊꯥꯖꯗꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯁꯤꯟꯐꯝ ꯂꯤꯆꯠ ꯁꯥꯖꯠ ꯂꯣꯏꯅ ꯅꯤꯡꯊꯤꯅ ꯈꯪꯍꯩꯕꯅꯤ ꯃꯁꯦ ꯑꯇꯩꯅ ꯅꯠꯇꯦ ꯇꯥ ꯁꯅꯥꯖꯥꯎꯕꯅ ꯇꯥꯛꯂꯤꯕꯅꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯁꯅꯥꯖꯥꯎꯕ ꯏꯪꯈꯣꯜ ꯁꯨꯔꯤ ꯁꯅꯥꯖꯥꯎꯕꯅ ꯏꯪꯈꯣꯜꯅꯤꯅ ꯇꯧꯔꯤꯁꯤꯅ ꯌꯣꯄꯥꯛ ꯃꯌꯥ ꯐꯥꯎꯕ ꯆꯪꯗ꯭ꯔꯦꯗ ꯅꯨꯡꯗ ꯇꯧꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯆꯪꯉꯣꯏꯌꯦ ꯅꯪꯅ ꯇꯧꯔꯗꯤ ꯀꯗꯥꯏꯗꯒꯤ ꯆꯪꯗꯣꯏꯅꯣ ꯄꯤꯔꯧꯁꯦ ꯑꯩ ꯇꯧꯒꯦꯁꯦ ꯊꯕꯛ ꯑꯃ ꯇꯧꯕꯗꯅꯦ ꯃꯤꯠꯁꯦ ꯑꯣꯟꯊꯣꯛꯅ ꯅꯥꯈ꯭ꯔꯕ ꯊꯔꯦꯛ ꯊꯕꯛ ꯇꯧꯔꯨꯒꯦꯗꯤ ꯍꯥꯏꯗꯗꯅ ꯃꯤꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯐꯝꯗꯨꯅ ꯌꯦꯡ ꯂꯩ ꯃꯤꯠ ꯅꯥꯔꯛꯈꯤꯅꯤ ꯁꯨꯝ ꯅꯥꯕ ꯍꯦꯟꯖꯜꯂꯛꯈꯤꯅꯤ ꯅꯨꯄꯥꯅꯦꯗꯤ ꯍꯥꯏꯅꯤ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯃꯤꯠ ꯊꯥꯛ ꯊꯨꯞꯄ ꯍꯥꯏꯕꯁꯦ ꯁꯨꯛꯌꯥꯎ ꯌꯥꯎꯔꯣꯏ ꯑꯗꯨꯅꯅꯦ ꯑꯩꯅ ꯑꯣꯏꯅ ꯊꯕꯛ ꯄꯨꯝꯕ ꯇꯧꯗꯨꯅ ꯅꯪꯕꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯍꯜꯂꯤꯕꯁꯦ ꯅꯁꯥꯒꯤ ꯃꯇꯤꯛ ꯆꯥꯕ ꯊꯕꯛ ꯄꯤꯔꯤꯕꯅꯤ ꯊꯥꯏꯅꯗꯤ ꯑꯩꯁꯨꯅꯦ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯅꯨꯄꯥ ꯊꯣꯛꯄꯗ ꯃꯃꯤꯡ ꯆꯠꯂꯝꯂꯤꯕꯅꯤ ꯅꯪꯒ ꯍꯦꯛ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯑꯁꯨꯝꯅ ꯑꯣꯏꯈ꯭ꯔꯤꯕꯅꯤ ꯅꯁꯥꯒꯤ ꯄꯣꯛꯄꯗꯒꯤ ꯑꯣꯏꯔꯛꯂꯕ ꯅꯋꯣꯡꯗꯨꯕꯨ ꯑꯩꯉꯣꯟꯗꯒ ꯑꯃꯨꯛ ꯇꯥꯏꯅꯔꯅꯨ ꯏꯕꯨꯡꯉꯣ ꯏꯪꯈꯣꯜ ꯅꯥꯄꯤꯁꯤꯡꯁꯦ ꯈꯨꯜꯂꯨ ꯂꯥꯎ ꯑꯩꯅ ꯇꯧꯕꯗ ꯌꯥꯎꯈꯤꯕꯁꯤꯡꯗꯣ ꯍꯦ ꯌꯣꯄꯥꯛ ꯃꯃꯥꯡꯗꯒꯗꯤ ꯑꯃꯨꯛ ꯈꯨꯟꯖꯤꯜꯂꯛꯀꯅꯨꯀꯣ ꯑꯣ ꯑꯩꯁꯨ ꯈꯪꯉꯤ ꯀꯩꯅꯣ ꯅꯨꯡꯁꯤꯗꯕꯅ ꯅꯪꯁꯤꯕꯨ ꯀꯗꯥꯏꯗꯒꯤ ꯊꯦꯡꯅꯗꯅ ꯑꯩꯒ ꯂꯨꯍꯣꯡꯉꯨꯔꯤꯕꯅꯣ ꯈꯪꯗꯦ ꯄꯦꯜꯂꯦ ꯑꯩꯗꯤ ꯅꯪꯒ ꯂꯩꯃꯤꯟꯅꯕꯗꯒꯤ ꯂꯩꯀꯥꯏꯁꯤꯒꯤ ꯃꯃꯥꯡꯗ ꯑꯉꯥꯡ ꯃꯆꯥ ꯑꯃꯅ ꯐꯥꯎꯕ ꯑꯩꯕꯨ ꯂꯛꯅꯔꯦ ꯍꯣ ꯏꯕꯨꯡꯉꯣ ꯑꯩꯁꯨꯅꯦ ꯅꯪꯅ ꯂꯨꯍꯣꯡꯕꯗ ꯌꯥꯗꯦ ꯍꯥꯏꯅ ꯍꯦꯛ ꯈꯨꯝꯂꯛꯂꯕ ꯄꯨꯟꯁꯤꯁꯦ ꯋꯥꯏ ꯁꯪꯅ ꯃꯀꯥ ꯂꯥꯝꯅ ꯏꯇꯣꯝꯇ ꯍꯤꯡꯖꯔꯝꯒꯗꯕꯅꯤ ꯈꯪꯉꯕ ꯅꯪꯒꯤ ꯅꯅꯥꯛꯇꯒ ꯂꯩꯔꯤꯁꯦ ꯑꯩ ꯅꯨꯡꯉꯥꯏꯕꯒ ꯃꯥꯟꯕ꯭ꯔꯣ ꯅꯪꯗꯤ ꯅꯨꯡꯉꯥꯏꯔꯤ ꯅꯠꯇ꯭ꯔꯣ ꯑꯩ ꯍꯥꯏꯔ ꯅꯪꯅ ꯉꯝꯃꯦ ꯅꯪꯅ ꯍꯥꯏꯕ ꯍꯦꯛ ꯌꯥꯗ꯭ꯔꯒꯅ ꯅꯪꯅ ꯐꯨꯗꯣꯏꯒ ꯆꯩꯗꯣꯏꯒ ꯇꯧꯗꯅ ꯅꯪꯒꯤ ꯑꯄꯥꯝꯕꯗ ꯇꯧꯔꯒ ꯅꯠꯇ꯭ꯔꯣ ꯌꯨꯝꯁꯤꯗ ꯂꯩꯔꯤꯁꯦ ꯊꯥꯏꯅ ꯄꯥꯝꯗꯗꯤ ꯅꯨꯄꯥꯗꯧꯅ ꯇꯧꯕꯒꯤ ꯅꯈꯣꯏ ꯏꯃꯥꯅ ꯑꯃꯨꯛ ꯐꯨ ꯄꯥꯕꯅ ꯑꯃꯨꯛ ꯐꯨ ꯇꯧꯕꯗꯣ ꯏꯁ ꯅꯪ ꯌꯥꯝ ꯈꯪꯉꯤꯅꯦ ꯍꯥ ꯅꯪ ꯃꯉꯥꯏꯔꯤꯕ ꯈꯪꯉꯤꯁꯦ ꯈꯪꯗ꯭ꯔꯕꯗꯤ ꯀꯩꯅꯣꯅꯦ ꯏꯀꯨꯕꯣꯛꯀ ꯏꯅꯦꯝꯄꯣꯛꯀꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯗꯨꯕꯨ ꯐꯥꯒꯤꯔꯣ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯕꯅꯦꯕ ꯃꯤꯉꯣꯟꯗ ꯋꯥꯔꯤ ꯂꯤꯊꯣꯛꯀꯅꯣꯅ ꯑꯩꯈꯣꯏ ꯃꯥꯒ ꯄꯥꯕꯒꯁꯦ ꯋꯥꯔꯤ ꯂꯤꯕꯗꯤ ꯄꯥꯝꯈ꯭ꯔꯕ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯃꯠꯇ ꯂꯥꯛꯄ ꯌꯥꯔꯣꯏ ꯇꯥꯟꯅꯗꯅ ꯋꯥꯔꯤ ꯂꯤꯗꯣꯏꯒꯤ ꯃꯤꯅ ꯇꯥꯅꯤꯡꯉꯝꯅꯤꯁꯨ ꯈꯪꯉꯣꯏ ꯇꯥꯅꯤꯡꯉꯝꯃꯣꯏꯁꯨ ꯈꯪꯉꯣꯏ ꯅꯪꯁꯨ ꯀꯩꯝ ꯇꯧꯗ꯭ꯔꯗꯤ ꯀꯥꯟꯅꯗꯦ ꯀꯔꯤ ꯋꯥꯔꯤ ꯂꯤꯗꯧꯔꯤꯒꯦ ꯅꯪꯒꯤ ꯅꯋꯣꯡꯗꯨꯅ ꯂꯤꯔꯤꯕꯅꯤ ꯑꯩꯒꯤ ꯏꯌꯣꯡꯁꯤꯕꯨ ꯑꯩꯅ ꯇꯧꯅꯤꯡꯗꯨꯅ ꯇꯧꯔꯤꯔꯕ ꯍꯥ ꯌꯥꯗꯗꯨꯅ ꯇꯧꯔꯤꯕꯅꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯉꯛꯀꯅꯨꯀꯣ ꯑꯩꯉꯣꯟꯗ ꯋꯥ ꯌꯥꯝ ꯉꯥꯡꯉꯛꯀꯅꯨ ꯑꯩ ꯁꯨꯝ ꯁꯥꯎꯔꯛꯀꯅꯤ ꯆꯨꯝꯃꯤꯅꯦ ꯑꯗꯨꯁꯨ ꯑꯗꯨ ꯈꯟꯕꯗꯅꯦ ꯑꯩꯅ ꯅꯪꯅ ꯍꯥꯏꯔꯤꯃꯈꯩ ꯌꯥꯗꯕ ꯍꯦꯛꯇ ꯉꯝꯗ꯭ꯔꯤꯕꯁꯦ ꯁꯣꯝꯗ ꯊꯥꯖꯗꯣ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯏ ꯇꯣꯝꯕꯤꯅ ꯊꯥꯖ ꯀꯩꯅꯣ ꯉꯁꯤꯗꯤ ꯅꯪꯅ ꯏꯁꯤꯡ ꯁꯣꯛꯄꯒ ꯊꯣꯔꯛꯏꯁꯤꯕꯣ ꯅꯈꯣꯏ ꯄꯥꯕꯅ ꯌꯥꯕ꯭ꯔꯣ ꯀꯥꯏꯗ ꯌꯥꯗꯣꯏꯅꯣꯗ ꯏꯃꯥꯒ ꯄꯥꯕꯒꯗꯣ ꯏꯪꯈꯣꯜ ꯁꯨꯍꯧꯔꯤ ꯑꯗꯨꯗ ꯑꯩꯅ ꯂꯣꯟꯅ ꯄꯨꯟꯁꯦ ꯄꯨꯔꯒ ꯊꯣꯔꯛꯏꯅꯦ ꯇꯥ ꯈꯥꯒꯦꯝꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯑꯗꯨꯒꯤ ꯏꯁ ꯏꯕꯦꯝꯃ ꯅꯪ ꯈꯥꯒꯦꯝꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦꯀꯣ ꯉꯥꯎꯅꯕ ꯁꯨꯝꯁꯤꯜ ꯂꯩꯔꯗꯤ ꯉꯥꯎ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯈꯪꯗꯦ ꯍꯥꯏꯒꯨꯝꯗꯅ ꯑꯩꯁꯦ ꯇꯥ ꯈꯥꯒꯦꯝꯕꯗ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯔꯤ ꯑꯩꯈꯣꯏ ꯏꯃꯥꯅꯒ ꯈꯪꯂꯛꯂꯕꯗꯤ ꯑꯩ ꯁꯣꯏꯔꯔꯣꯏꯗꯕꯅꯤ ꯑꯁꯦꯡꯕ ꯑꯩꯗꯤ ꯅꯈꯣꯏ ꯏꯃꯥꯗꯣ ꯌꯥꯝ ꯀꯤꯖꯩ ꯊꯥꯏꯅ ꯃꯥꯅ ꯈꯨꯔꯥ ꯀꯨꯂꯥ ꯈꯥꯒꯦꯝꯕꯒꯤ ꯃꯄꯥꯗ ꯐꯨꯈꯤꯕꯗꯣ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯑꯗꯨꯗꯒꯤ ꯑꯩꯅ ꯃꯥꯒꯤ ꯃꯒꯨꯟꯁꯦ ꯈꯪꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤ ꯅꯨꯄꯥ ꯑꯣꯏꯒꯦꯔꯥ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯑꯗꯨꯝ ꯐꯨꯗꯠꯅꯕꯅꯤ ꯑꯗꯣ ꯌꯥꯝ ꯐꯗꯤ ꯐꯕꯅꯤꯀꯣ ꯐꯅꯤ ꯅꯪꯗꯤ ꯅꯈꯣꯏ ꯅꯃꯥꯅꯤꯅ ꯇꯨ ꯅꯪꯒꯤ ꯇꯥ ꯈꯥꯒꯦꯝꯕꯗꯣ ꯂꯥꯛꯑꯦ ꯈꯥꯒꯦꯝꯕꯅ ꯊꯥꯖ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯌꯧꯔꯛꯄ ꯌꯧꯔꯛꯇ ꯉꯥꯏꯔꯤꯗ ꯑꯗꯨ ꯇꯥ ꯈꯥꯒꯦꯝꯕ ꯀꯩ ꯂꯩꯒꯦ ꯎꯅꯁꯦ ꯍꯥꯏꯗꯨꯕꯣ ꯑꯩ ꯀꯨꯏꯕ ꯌꯥꯔꯣꯏꯀꯣ ꯎꯟꯐꯥꯎ ꯎꯅꯗ꯭ꯔꯤ ꯍꯧꯔꯛꯑꯗꯧꯅꯤ ꯃꯥꯒꯤ ꯍꯧꯅꯕꯤꯁꯦ ꯊꯦꯡꯉꯦꯅ ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯉꯁꯤ ꯈꯨꯂꯪ ꯆꯠꯍꯧꯗꯦ ꯌꯨꯝꯗ ꯂꯩꯍꯧꯋꯦ ꯌꯥꯝ ꯀꯨꯏꯅ ꯂꯩꯊꯣꯛꯑꯗꯤ ꯍꯣꯔꯦꯟ ꯉꯥꯡꯒꯅꯤ ꯍꯥꯏꯅ ꯇꯧꯕꯅꯤ ꯑꯦ ꯀꯩꯒꯤ ꯉꯥꯡꯗꯣꯏꯕ ꯅꯪꯁꯦ ꯍꯧꯖꯤꯛ ꯑꯉꯥꯡ ꯃꯆꯥ ꯅꯠꯇ꯭ꯔꯕꯅꯤ ꯂꯩꯁꯥꯕꯤ ꯐꯔꯛꯑꯕꯅꯤ ꯏꯕꯦꯝꯃ ꯑꯗꯨ ꯎꯅꯁꯦ ꯍꯥꯏꯗꯨꯕꯨ ꯀꯩ ꯂꯩꯒꯦꯕ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯕ ꯅꯠꯇꯦꯗ ꯅꯨꯡꯁꯤꯕ ꯅꯁꯛꯇꯣ ꯎꯗꯕ ꯑꯣꯈꯥ ꯀꯨꯏꯔꯕ ꯑꯗꯨꯗ ꯁꯨꯝ ꯌꯦꯡꯅꯤꯡꯗꯨꯅ ꯀꯧꯔꯤꯕꯅꯤ
ꯏꯁ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯤ ꯑꯩꯗꯤ ꯌꯥꯝ ꯂꯨꯕ ꯃꯔꯝꯒ ꯂꯩꯔꯤꯕꯣꯏ ꯅꯤꯡꯉꯨꯔꯦ ꯑꯗꯨꯒ ꯀꯩꯝꯇꯁꯨ ꯂꯩꯔꯝꯗꯦ ꯇꯥ ꯈꯥꯒꯦꯝꯕ ꯅꯈꯣꯏ ꯏꯃꯥ ꯄꯥꯕ ꯍꯣꯏꯅ ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕꯁꯦ ꯈꯪꯕ꯭ꯔꯣ ꯈꯪꯉꯝꯃꯣꯏꯗ ꯑꯩꯅꯁꯨ ꯍꯥꯏꯗꯕꯅꯦ ꯑꯗꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯑꯅꯤ ꯎꯅꯕꯗꯒ ꯎꯍꯧꯕ ꯃꯤꯁꯤꯡꯅ ꯍꯥꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯤ ꯑꯩ ꯈꯪꯗ꯭ꯔꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯑꯣꯏꯔꯤꯕ ꯃꯑꯣꯡꯁꯤꯗ ꯇꯥ ꯈꯥꯒꯦꯝꯕ ꯍꯣꯏꯒꯤ ꯑꯍꯜꯁꯤꯡꯅ ꯃꯣꯏꯅ ꯈꯪꯉꯛꯑꯒ ꯑꯩꯈꯣꯏ ꯑꯅꯤ ꯈꯪꯅꯕꯁꯦ ꯌꯥꯒꯗꯕ ꯃꯥꯟꯗꯦ ꯏꯁ ꯃꯣꯏꯅ ꯍꯦꯛꯇ ꯌꯥꯗꯕ ꯌꯥꯕ꯭ꯔꯣ ꯅꯣꯏ ꯏꯃꯨꯡꯅ ꯀꯩꯗꯧꯔꯒꯦ ꯀꯅꯥꯗ ꯀꯩ ꯀꯥꯏꯔꯒꯦ ꯏꯃꯥꯒ ꯄꯥꯕꯒ ꯃꯈꯣꯏ ꯑꯅꯤ ꯌꯥꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯏꯅ ꯄꯥꯝꯅꯕ ꯁꯤꯟꯐꯝ ꯄꯥꯏꯖꯕꯅꯤ ꯑꯗꯨꯅ ꯃꯤ ꯑꯃꯗ ꯌꯦꯠꯂꯨꯕ ꯀꯥꯏꯔꯨꯕꯁꯨ ꯅꯠꯇꯕꯗꯨꯕꯣ ꯇꯥ ꯈꯥꯒꯦꯝꯕꯅ ꯈꯜꯂꯤꯕ ꯑꯗꯨꯃꯥꯏꯅ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯂꯣꯏꯅ ꯈꯜꯂꯝꯂꯗꯤ ꯐꯒꯗꯕꯅꯤ ꯑꯗꯨꯕꯨ ꯃꯣꯏꯅꯗꯤ ꯈꯜꯂꯝꯃꯣꯏꯗꯅ ꯑꯗꯣ ꯅꯪꯗꯤ ꯑꯈꯟꯕ ꯑꯩꯒ ꯂꯩꯃꯤꯟꯅꯗꯣꯏꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯌꯥꯔꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯈꯥꯒꯦꯝꯕꯒꯤ ꯌꯨꯝꯗꯅꯤ ꯈꯥꯒꯦꯝꯕꯒꯤ ꯃꯃꯥ ꯁꯈꯤꯗꯨ ꯏꯁꯧ ꯀꯟꯅ ꯇꯧꯔꯤ ꯀꯨꯜꯂꯅ ꯁꯈꯤꯌꯥ ꯅꯪꯒꯤ ꯏꯁꯧꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯀꯟꯈ꯭ꯔꯦꯗ ꯀꯔꯤꯅꯣꯅꯦ ꯅꯪꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯏꯁꯧ ꯀꯟꯕꯁꯤꯕꯣ ꯑꯩꯅ ꯏꯁꯧ ꯂꯥꯡꯂꯤꯕꯁꯦ ꯃꯈꯣꯏ ꯃꯄꯥꯅ ꯀꯔꯤꯒꯤ ꯈꯪꯗ꯭ꯔꯤꯕꯅꯣ ꯍꯩꯃꯥ ꯍꯥꯏꯗꯤ ꯍꯥꯏꯗꯅ ꯅꯇꯣꯝꯇ ꯄꯪꯁꯥꯎꯗ ꯁꯥꯎ ꯂꯩꯔꯒ ꯑꯩ ꯀꯃꯥꯏꯅ ꯈꯪꯒꯗꯧꯔꯤꯒꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯀꯣꯛ ꯍꯥꯏꯔꯣꯗꯅ ꯀꯥꯝꯗꯨꯅ ꯂꯩꯇ꯭ꯔꯕꯁꯨ ꯍꯥꯏꯔꯣꯅꯦ ꯅꯆꯥꯅꯨꯄꯥꯁꯦ ꯊꯥꯏꯅ ꯃꯈꯣꯏ ꯃꯄꯥꯗ ꯊꯤꯅ ꯐꯨꯔꯛꯈꯤꯕ ꯆꯥꯎꯕ ꯍꯥꯏꯕ ꯅꯨꯄꯤꯔ ꯅꯨꯄꯥꯔ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯅꯨꯄꯤꯗꯣ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒ ꯈꯪꯅꯩ ꯍꯥꯏꯅꯦ ꯅꯍꯥꯟꯗꯁꯨ ꯎꯅꯗꯨꯅ ꯂꯩꯍꯧꯏ ꯍꯥꯏ ꯀꯔꯤ ꯆꯥꯎꯕ ꯍꯥꯏꯕ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯀꯗꯥꯏꯗꯒꯤ ꯍꯥꯏꯖꯤꯜꯂꯒ ꯅꯆꯥꯅꯨꯄꯥ ꯑꯁꯤꯒ ꯈꯪꯅꯔꯨꯔꯤꯕ ꯍꯩ ꯃꯃꯥ ꯑꯗꯨ ꯌꯥꯔꯣꯏꯀꯣ ꯑꯩ ꯃꯈꯣꯏꯒ ꯉꯥꯏꯁꯤꯟ ꯑꯣꯏꯅꯕ ꯄꯥꯝꯗꯦ ꯅꯪꯅ ꯈꯔ ꯍꯥꯏꯌꯨꯀꯣ ꯅꯪꯅꯁꯨ ꯍꯥꯏꯌꯨ ꯀꯩꯅꯣ ꯅꯆꯥ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯏꯋꯥ ꯂꯧꯕꯤꯗꯦ ꯃꯅꯥꯗꯁꯨ ꯍꯥꯞꯇꯦ ꯅꯠꯇꯦ ꯍꯌꯦꯡ ꯁꯣꯏꯉꯥꯝ ꯊꯣꯛꯂꯒ ꯑꯩꯉꯣꯟꯗ ꯇꯥꯏꯅꯕ ꯌꯥꯔꯣꯏꯀꯣ ꯑꯩꯗꯤ ꯍꯥꯏꯖꯍꯧꯔꯤꯁꯤꯅꯤ ꯃꯈꯣꯏ ꯃꯄꯥꯁꯨꯅꯦ ꯈꯔ ꯍꯥꯏꯕꯤꯌꯨ ꯀꯩꯗꯧꯅꯔꯒꯦ ꯑꯃꯨꯛ ꯏꯃꯥꯒ ꯀꯣꯏꯂꯥꯎ ꯂꯥꯎꯅꯔꯤꯗꯨꯕꯣ ꯏꯆꯥ ꯍꯥꯏꯕ ꯏꯟꯕ ꯄꯣꯛꯄꯒꯤ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯅꯔꯝꯂꯤꯕꯅꯤ ꯅꯄꯥ ꯑꯩꯈꯣꯏ ꯑꯅꯤ ꯀꯩꯅꯣ ꯍꯥꯏꯁꯦ ꯏꯕꯨꯡꯉꯣ ꯅꯪ ꯍꯟꯗꯛꯇꯤ ꯏꯄꯥꯅ ꯄꯥꯎ ꯌꯥꯝ ꯇꯥꯏ ꯅꯪꯒ ꯂꯣꯏꯅꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯏꯄꯥ ꯄꯥꯝꯗꯦ ꯃꯈꯥ ꯇꯥꯅ ꯂꯣꯏꯅꯗꯅꯕꯗꯣ ꯃꯄꯥ ꯑꯗꯨꯒꯤ ꯈꯨꯍꯥꯏꯗꯨꯅ ꯆꯠꯅꯕ ꯌꯥꯒꯗꯕ ꯅꯠꯇꯦ ꯑꯝꯇ ꯌꯦꯡꯍꯜꯂꯣ ꯊꯥꯏꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯥꯅ ꯃꯄꯥꯒꯤ ꯀꯣꯛ ꯃꯆꯤ ꯑꯗꯨꯗ ꯃꯐꯝ 6 ꯊꯣꯛꯅ ꯊꯨꯒꯥꯏꯔꯛꯄꯗꯣ ꯃꯗꯨꯒꯤ ꯗꯥꯛꯁꯤꯡꯗꯨ ꯌꯦꯡꯍꯜꯂꯣ ꯌꯥꯔꯦꯅꯦ ꯃꯃꯥ ꯅꯆꯥꯅ ꯑꯩꯁꯤꯕꯨ ꯀꯩꯁꯨ ꯂꯩꯇꯕ ꯅꯨꯄꯤ ꯑꯃꯅ ꯉꯝꯕ ꯅꯨꯄꯥ ꯃꯥꯟꯈꯤꯅꯤꯅꯦ ꯄꯨꯡꯉꯥꯡꯗ ꯍꯦꯛ ꯉꯥꯡꯉꯗꯅ ꯏꯁ ꯉꯝꯗꯅ ꯅꯠꯇ꯭ꯔꯣ ꯅꯨꯄꯤꯗꯨꯅ ꯑꯗꯨꯛ ꯌꯥꯝꯅ ꯊꯤꯅ ꯐꯨꯔꯒ ꯊꯥꯗꯣꯔꯛꯏꯕꯗꯣ ꯌꯥꯝꯅ ꯑꯀꯟꯕꯒ ꯑꯃꯨꯛ ꯁꯥꯖꯤꯜꯂꯛꯀꯅꯨ ꯀꯣꯛ ꯌꯦꯡꯍꯟꯈ꯭ꯔꯣ ꯍꯥꯏꯕ ꯃꯃꯥ ꯑꯗꯨꯗꯩꯗꯤ ꯑꯩ ꯁꯨꯝ ꯁꯥꯎꯔꯛꯑꯅꯤ ꯂꯦꯞꯄꯣ ꯍꯥꯏꯔꯤꯉꯩꯁꯤꯗꯅꯦ ꯁꯠ ꯂꯦꯞꯄꯣ ꯑꯩꯉꯣꯟꯗꯗꯤ ꯉꯝꯕꯒ ꯑꯃꯨꯛ ꯁꯥꯒꯠꯂꯦ ꯅꯨꯄꯥ ꯌꯥꯝ ꯍꯧꯔꯛꯀꯅꯨꯀꯣ ꯑꯩꯉꯣꯟꯗ ꯍꯧꯔꯛꯀꯅꯨ ꯍꯥꯏꯁꯤꯅꯤ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯕꯖꯥꯠꯅꯤ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯇꯥꯏꯅꯔꯛꯀꯅꯤꯀꯣ ꯉꯁꯤ ꯑꯉꯥꯡ ꯃꯃꯥꯡꯁꯤꯗ ꯅꯪ ꯁꯤꯗꯤꯕ ꯈꯤꯇꯪ ꯍꯥꯏꯕꯗ ꯁꯨꯛꯌꯥ ꯌꯥꯗꯦꯕ ꯁꯦ ꯁꯥꯎꯔꯅꯣꯕ ꯌꯥꯔꯦꯕꯁꯦ ꯁꯦ ꯁꯥꯎꯔꯅꯣꯕꯁꯦ ꯈꯥꯒꯦꯝꯕ ꯅꯪꯅ ꯀꯣꯏꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯗꯣ ꯍꯤꯡꯆꯥꯕꯤꯅꯤ ꯅꯪ ꯅꯨꯄꯤꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯦ ꯊꯥꯏꯅ ꯅꯄꯥꯕꯨ ꯁꯤꯔꯁꯅꯨ ꯃꯇꯥꯒꯨꯝ ꯐꯨꯔꯛꯂꯤꯕꯅꯤ ꯏꯃꯥ ꯑꯗꯨꯒꯤ ꯋꯥꯗꯨꯗꯤ ꯑꯩꯉꯣꯟꯗ ꯄꯜꯂꯛꯑꯅꯨ ꯃꯃꯥꯅ ꯇꯧꯔꯒ ꯃꯆꯥꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕꯗꯨꯗꯤ ꯀꯩꯁꯨ ꯂꯩꯇꯦꯅ ꯑꯣ ꯆꯥꯎꯔꯛꯂꯕꯅꯤꯅ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯒꯤ ꯆꯤꯟꯊꯛꯇꯒ ꯈꯨꯝꯂꯦꯅꯦ ꯍꯥ ꯅꯪ ꯅꯆꯤꯟꯗꯨꯗ ꯊꯥꯖꯤꯜꯂꯛꯀꯅꯤ ꯕꯥꯕꯥ ꯏꯃꯥ ꯑꯩꯗꯤ ꯊꯥꯖꯍꯣꯏꯒꯤ ꯏꯃꯥꯗꯒꯤ ꯑꯩꯈꯣꯏ ꯏꯃꯥꯁꯤꯅ ꯍꯦꯟꯅ ꯁꯥꯊꯤꯔꯝꯒꯗꯕ ꯃꯥꯜꯂꯤꯗ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯕ ꯃꯆꯥꯅꯣ ꯌꯦꯡꯉꯨꯅꯦ ꯁꯤꯕꯣ ꯃꯄꯥ ꯅꯆꯥ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯍꯥꯏꯔꯒ ꯅꯪꯅ ꯁꯨꯝ ꯌꯦꯡꯉ ꯂꯩꯗꯨꯕꯨ ꯀꯔꯤꯒꯤꯅꯣꯕ ꯑꯆꯨꯝꯕ ꯍꯥꯏꯕꯁꯤꯕꯨ ꯑꯩꯕꯨ ꯀꯩ ꯈꯨꯝꯃꯨ ꯍꯥꯏꯅꯣ ꯌꯥꯔꯦ ꯅꯨꯄꯥ ꯅꯪꯁꯨ ꯅꯆꯥꯁꯤꯗ ꯀꯩꯝꯇ ꯍꯥꯏꯕ ꯉꯝꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒꯅꯦ ꯑꯩ ꯁꯤꯃꯗꯤ ꯍꯥꯏꯕꯤꯒꯦ ꯅꯪꯅ ꯅꯨꯄꯤꯗꯣ ꯌꯨꯝꯁꯤꯗ ꯍꯦꯛ ꯄꯨꯁꯤꯜꯂꯛꯑꯕ ꯅꯪ ꯌꯨꯝꯁꯤꯗꯒ ꯑꯃꯠꯇ ꯂꯩꯍꯜꯂꯣꯏꯗꯕꯅꯤ ꯈꯪꯉꯨ ꯅꯪ ꯐꯅꯕꯨ ꯐꯔꯦꯅꯦ ꯏꯃꯥꯒꯤ ꯏꯁꯧ ꯇꯥꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯅꯨꯄꯤ ꯃꯌꯨꯝꯗ ꯑꯣꯏꯅ ꯂꯩꯖꯈ꯭ꯔꯒꯦ ꯊꯥꯁꯤꯁꯨ ꯃꯇꯣꯝꯇ ꯄꯣꯛꯄꯅꯤ ꯑꯗꯨꯅ ꯑꯩ ꯑꯃ ꯃꯈꯣꯏꯗ ꯂꯩꯕꯗꯤ ꯃꯣꯏꯒꯤꯁꯨ ꯍꯔꯥꯎꯖꯗꯣꯏꯅꯤ ꯑꯩ ꯆꯥꯛꯏꯗꯀꯣ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯕꯣ ꯋꯥꯉꯥꯡ ꯈꯨꯗꯤꯡ ꯊꯥꯖ ꯅꯪ ꯉꯁꯤꯅꯦ ꯊꯥꯖꯒ ꯂꯣꯏꯅ ꯊꯥꯁꯤꯑꯣꯅꯤꯀꯣ ꯀꯔꯤ ꯃꯍꯩꯕꯨ ꯇꯧꯔꯒ ꯑꯄꯪꯕ ꯏꯆꯥꯁꯤꯕꯨ ꯐꯥꯕꯅꯣ ꯈꯪꯗꯦꯕ ꯍꯩꯁꯨ ꯍꯩꯈ꯭ꯔꯦꯗꯀꯣ ꯃꯃꯥꯒꯤ ꯃꯆꯥꯅꯤꯅ ꯏꯃꯥ ꯃꯥꯅ ꯑꯩ ꯐꯥꯕ ꯅꯠꯇꯤꯌꯦ ꯑꯩꯅ ꯃꯥ ꯄꯥꯝꯕꯒꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯅꯤ ꯑꯗꯨꯁꯨ ꯁꯨꯛꯌꯥ ꯌꯥꯕꯤꯔꯛꯇꯗꯅꯅꯦ ꯑꯩꯅ ꯃꯃꯥꯡꯗ ꯁꯤꯔꯅꯤ ꯍꯥꯏꯖꯟꯕꯗꯒꯤ ꯌꯥꯔꯛꯏꯅꯤ ꯋꯥꯅ ꯍꯣꯠꯅꯖꯔꯒ ꯌꯥꯔꯛꯏꯖꯥꯅꯤꯗ
ꯅꯪꯗ ꯁꯤꯔꯨꯍꯦ ꯅꯪ ꯆꯦꯟꯈꯤꯗꯣ ꯉꯥꯏꯈꯣ ꯅꯪ ꯀꯩꯅꯣꯝꯇꯗꯤ ꯊꯣꯝꯒꯦ ꯇꯧꯕꯁꯦ ꯀꯔꯤꯝꯇ ꯍꯦꯛ ꯂꯩꯇꯦꯕ ꯊꯣꯛꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦꯗ ꯁꯣꯝꯗ ꯆꯥꯎꯕꯁꯨ ꯂꯝꯕꯤꯗ ꯊꯣꯔꯛꯂꯝꯃꯤ ꯁꯥꯖꯧꯅ ꯇꯥꯆꯥꯎ ꯏꯍꯦ ꯂꯩꯁꯦ ꯍꯦꯛꯇ ꯅꯥꯟꯊꯨꯕ ꯏꯇꯩꯃ ꯆꯥꯎꯕ ꯀꯥꯏ ꯂꯦꯡꯕꯤꯗꯣꯏꯅꯣ ꯀꯌꯥꯗꯕꯨ ꯁꯤꯠꯇ꯭ꯔꯤꯅꯣ ꯌꯦꯡꯉꯨꯅꯦ ꯃꯥ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩ ꯇꯥꯍꯧꯔꯝꯃꯣꯏ ꯍꯥꯏꯅꯒ ꯈꯜꯂꯤ ꯀꯩꯅꯣ ꯑꯩꯅ ꯆꯠꯅꯤꯡꯕ ꯃꯐꯝꯗ ꯆꯠꯅꯤ ꯅꯪ ꯀꯔꯤ ꯅꯊꯧ ꯂꯩꯗꯅ ꯍꯪꯉꯤꯅꯣ ꯑꯁ ꯁꯛꯀ ꯌꯥꯝ ꯀꯛꯑꯒ ꯈꯨꯝꯃꯩꯅ ꯇꯥ ꯁꯅꯥ ꯆꯥꯎꯕꯗꯣ ꯐꯅꯦꯛ ꯁꯦꯠꯂꯒ ꯆꯥꯛ ꯊꯣꯡꯍꯧꯕ꯭ꯔꯣ ꯍꯪꯒꯦ ꯇꯧꯕꯅꯤꯗ ꯀꯔꯤ ꯅꯪꯒꯤꯁꯦ ꯑꯩꯈꯣꯏꯕꯨ ꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯕꯗꯨꯔꯣ ꯍꯥ ꯅꯪ ꯅꯆꯤꯟꯗꯣ ꯀꯥꯏꯒꯤꯔꯣ ꯀꯩꯅꯣ ꯏꯇꯩꯃꯁꯦ ꯌꯥꯝ ꯁꯥꯎꯋꯤꯗ ꯈꯪꯗꯗꯨꯅ ꯍꯪꯕꯕꯨ ꯑꯁꯦꯡꯕꯗꯣ ꯀꯣꯛ ꯈꯨꯝꯃ ꯂꯣꯏꯔꯦ ꯁꯤꯗꯕꯨ ꯑꯃꯨꯛ ꯁꯥꯎꯖꯤꯟꯅꯔꯒ ꯂꯩ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯑꯉꯥꯡꯁꯦ ꯃꯁꯤ ꯉꯁꯤ ꯁꯣꯏꯔꯣꯏꯁꯦ ꯅꯨꯡꯗꯒꯤ ꯍꯦꯟꯅ ꯀꯟꯕ ꯀꯤꯟꯁꯤꯅ ꯑꯃꯨꯛꯇꯪ ꯊꯤꯜꯂꯕꯗꯤ ꯅꯪ ꯇꯥꯅꯤꯡꯗꯦꯍꯦ ꯅꯌꯨꯝꯗ ꯅꯆꯥ ꯅꯋꯥꯗ ꯆꯠꯄ ꯂꯤꯆꯠꯇꯣ ꯃꯄꯥꯟ ꯊꯣꯔꯛꯀꯅꯨ ꯅꯨꯄꯤꯔ ꯅꯨꯄꯥꯔꯁꯨ ꯈꯪꯗꯦ ꯀꯩ ꯊꯣꯛꯏꯅ ꯇꯧꯖ ꯁꯥꯏꯅꯣ ꯍꯩ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯗꯅ ꯅꯪꯒꯨꯝꯕꯅ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯣ ꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕ ꯁꯥꯖꯧꯒꯤ ꯃꯃꯥꯏꯗ ꯆꯣꯡꯁꯤꯟꯗꯨꯅ ꯀꯤꯟꯅ ꯊꯤꯟꯖꯤꯜꯂꯤ ꯁꯥꯖꯧꯁꯨ ꯆꯥꯎꯕꯅ ꯊꯤꯅ ꯐꯨꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯩꯀꯥꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯈꯥꯝꯇꯣꯛꯇꯨꯅ ꯆꯥꯎꯕꯁꯨ ꯃꯌꯨꯝꯗ ꯆꯪꯈꯤꯔꯝꯃꯤ ꯅꯨꯄꯤ ꯑꯃꯅ ꯀꯔꯤꯅꯣꯅꯦ ꯆꯥꯎꯕꯁꯤꯕꯣ ꯅꯨꯄꯤꯔ ꯅꯨꯄꯥꯔ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯗꯦꯅꯦ ꯌꯥꯝ ꯍꯩꯅꯗꯦꯀꯣ ꯑꯩ ꯍꯤꯡꯆꯥꯕꯤꯗꯧꯅ ꯍꯦꯛꯇ ꯇꯧꯋꯦ ꯋꯥꯅꯤ ꯅꯠꯇꯦꯅꯦ ꯑꯇꯩ ꯑꯇꯩ ꯂꯣꯏꯊꯣꯛꯈ꯭ꯔꯣ ꯃꯆꯥ ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯃꯧ ꯃꯥꯅ ꯍꯧꯖꯤꯛꯄꯨ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯃꯋꯥ ꯃꯄꯨꯔꯣꯏꯕꯁꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯥꯁꯤꯒ ꯐꯨꯅꯕ ꯃꯇꯝꯗ ꯍꯥꯏꯕꯅꯤꯗ ꯍꯣ ꯑꯗꯨ ꯈꯪꯉꯒꯕꯨ ꯑꯉꯥꯎꯕꯤꯗꯧꯅ ꯇꯧꯔꯤꯁꯤꯕꯨ ꯇꯧꯈꯤꯗ꯭ꯔꯣ ꯃꯃꯥꯏꯁꯦ ꯏꯀꯥꯏꯕ ꯃꯆꯦꯠ ꯑꯝꯇ ꯈꯪꯗꯦ ꯍꯥꯏꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯀꯔꯤꯕꯨ ꯉꯥꯡꯉꯨꯕꯅꯣ ꯆꯥꯎꯕꯁꯨ ꯃꯉꯣꯟꯗ ꯀꯩꯁꯨ ꯍꯥꯏꯔꯛꯇꯕ ꯃꯤꯗꯗꯤ ꯑꯣꯟꯁꯤꯟꯗꯨꯅ ꯀꯩꯁꯨ ꯈꯠꯅꯕ ꯍꯧꯔꯝꯃꯣꯏꯗ ꯉꯁꯤ ꯐꯥꯎꯕꯗ ꯑꯁꯨꯛ ꯀꯨꯏꯅ ꯈꯨꯜ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯛꯄꯁꯦ ꯅꯣꯡꯃꯇ ꯑꯀꯥꯏꯕ ꯋꯥ ꯑꯝꯇ ꯍꯥꯏꯔꯛꯄ ꯅꯠꯇꯦ ꯏꯆꯦꯅ ꯍꯥꯏꯔꯤꯗꯨꯁꯨ ꯆꯨꯝꯃꯤ ꯃꯁꯤꯒꯤ ꯁꯥꯖꯧ ꯍꯩꯕ ꯍꯨꯔꯥꯟꯕ ꯃꯥꯟꯕ ꯅꯨꯄꯥ ꯑꯁꯤꯁꯨꯅꯦ ꯃꯤ ꯀꯔꯦꯝ ꯀꯊꯥꯏꯅꯔꯒ ꯉꯥꯡꯕ ꯌꯥꯝ ꯀꯟꯕꯅꯤ ꯃꯁꯥꯗꯤ ꯀꯩꯝꯇ ꯍꯦꯛ ꯑꯣꯏꯖꯗꯅ ꯅꯨꯡꯁꯤꯗꯕꯅ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨꯅꯕꯨ ꯃꯇꯨ ꯑꯗꯨꯅꯁꯨ ꯍꯨꯟꯇꯣꯛꯄꯤꯔꯝꯂꯤꯕꯅꯤ ꯃꯁꯛ ꯑꯁꯤꯁꯨꯅꯦ ꯐꯨꯅꯤꯡ ꯁꯛꯇꯥ ꯇꯥꯕꯅꯤ ꯍꯦꯛ ꯌꯦꯡꯕꯗ ꯑꯩꯅ ꯇꯥꯕꯗꯗꯤ ꯃꯥꯒꯤ ꯃꯇꯨꯗꯨꯁꯨ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯍꯥꯏꯅ ꯇꯥꯏꯗ ꯑꯣ ꯇꯧꯔꯝꯅꯤ ꯃꯗꯨ ꯅꯨꯄꯤꯗꯨꯁꯨꯅꯦ ꯌꯥꯝ ꯈꯠꯄꯅꯤ ꯃꯃꯥꯏ ꯃꯃꯤꯠꯀꯗꯣ ꯏꯊꯛ ꯍꯦꯛ ꯊꯛꯑꯗꯅ ꯏꯉꯥꯎ ꯉꯥꯎꯕꯅꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯉꯥꯡꯅꯔꯤꯕꯗꯨ ꯀꯅꯥꯒꯤ ꯃꯤꯆꯪ ꯆꯪꯂꯤꯕꯅꯣ ꯈꯪꯗꯦ ꯃꯥꯅ ꯑꯈꯪꯕ ꯄꯨꯝꯕ ꯄꯨꯊꯣꯛꯇꯨꯅ ꯄꯉꯥꯡꯗ ꯉꯥꯡꯅꯩ ꯏꯃꯥ ꯅꯪꯒꯤ ꯁꯤꯒꯨꯝꯕ ꯅꯋꯣꯡꯁꯦ ꯇꯧꯔꯅꯨ ꯀꯩꯗꯧꯒꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏ ꯍꯥꯏꯁꯤꯅꯤ ꯁꯅꯥ ꯆꯥꯎꯕꯅ ꯍꯦꯛ ꯌꯨꯝꯁꯤꯗꯒꯤ ꯄꯨꯊꯣꯛꯈ꯭ꯔꯕ ꯅꯈꯣꯏꯅ ꯃꯥꯒꯤꯗꯤ ꯃꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗꯤꯅꯦ ꯑꯗꯨꯝ ꯈꯠꯅꯗꯨꯅ ꯍꯟꯖꯤꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯈꯠꯅꯗꯅꯒ ꯂꯥꯛꯄꯣꯠꯇꯦ ꯅꯣꯡꯃꯇ ꯈꯠꯅꯗꯅ ꯍꯟꯖꯤꯜꯂꯛꯂꯕꯗꯤꯅꯦ ꯃꯁꯥ ꯑꯁꯦ ꯍꯩꯅꯗ꯭ꯔꯕꯅꯤ ꯃꯤ ꯐꯨꯔꯨꯕꯒꯤ ꯏꯒꯁꯦ ꯕꯪ ꯕꯪ ꯁꯥꯔꯤꯕꯖꯥꯠꯅꯤꯀꯣ ꯅꯈꯣꯏ ꯑꯅꯤꯗ ꯑꯃꯨꯛ ꯇꯥꯏꯅꯔꯛꯀꯅꯤ ꯍꯣꯏ ꯕꯦꯝꯃ ꯍꯅꯨꯔꯦ ꯅꯪꯁꯦ ꯍꯅꯨꯕꯤ ꯀꯥꯏꯅ ꯍꯥꯏꯅꯕꯗꯨꯅꯤ ꯅꯪꯁꯨ ꯑꯣꯏꯔꯛꯂꯕꯅꯤꯅꯦ ꯍꯅꯨꯕꯤꯗꯣ ꯅꯀꯣꯛꯇꯨ ꯄꯣꯛ ꯍꯧꯔꯛꯂꯦ ꯋꯥꯈꯜꯗꯨ ꯈꯔ ꯈꯟꯊꯔꯣ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯁꯨꯝ ꯇꯧꯗꯨꯅ ꯂꯩꯔꯅꯨ ꯄꯥꯕ ꯅꯪꯁꯨꯅꯦ ꯅꯆꯤꯟꯗ ꯈꯛꯅꯤ ꯉꯥꯡꯂꯤꯕ ꯅꯣꯡꯃꯇꯁꯨ ꯏꯃꯥꯁꯤ ꯐꯨ ꯆꯩꯗꯨꯅ ꯋꯥꯔꯛꯄꯗꯤ ꯌꯥꯎꯗꯦ ꯐꯨꯕꯗꯤ ꯃꯥꯅ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯐꯨꯔꯒ ꯌꯥꯔꯦ ꯄꯥꯕ ꯅꯪꯁꯨ ꯏꯃꯥꯅ ꯉꯝꯕ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯄꯥꯕꯅ ꯅꯨꯄꯥ ꯈꯔ ꯊꯣꯛꯂꯝꯂꯕꯗꯤꯅꯦ ꯉꯁꯤ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯇꯧꯔꯝꯃꯣꯏꯗꯕꯅꯤ ꯍꯩꯔꯦꯍꯦ ꯅꯪꯁꯨ ꯍꯥ ꯉꯥꯡꯕꯗꯤ ꯍꯩꯔꯦꯕ ꯍꯥ ꯆꯥꯎꯔꯛ ꯁꯪꯉꯛꯑꯕꯅꯤꯅ ꯏꯃꯥꯁꯤ ꯉꯥꯏꯔꯤꯅꯦ ꯅꯪꯁꯨꯅꯦ ꯑꯩꯅ ꯄꯥꯎ ꯌꯥꯝꯅ ꯇꯥꯔꯤꯕꯅꯤ ꯋꯥ ꯃꯈꯥ ꯌꯥꯝꯅ ꯇꯥꯍꯜꯂꯛꯀꯅꯨꯀꯣ ꯑꯩꯉꯣꯟꯗ ꯏꯆꯥ ꯊꯣꯏꯕꯤꯒꯤꯕꯨ ꯀꯔꯤ ꯄꯥꯎ ꯇꯥꯔꯤꯕ ꯍꯥ ꯏꯆꯥꯗꯤ ꯅꯪꯗꯧꯅꯁꯨ ꯇꯧꯗꯦ ꯍꯣ ꯅꯆꯥꯅꯨꯄꯤ ꯑꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯛꯇꯅ ꯆꯍꯤ ꯁꯨꯏ ꯈꯪꯗꯦ ꯁꯨꯗꯦ ꯈꯪꯗꯦ ꯅꯨꯄꯥꯒ ꯎꯅꯔꯤꯌꯦ ꯈꯪꯉꯕ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯊꯥꯏꯅ ꯑꯩꯅ ꯃꯀꯣꯛ ꯊꯨꯒꯥꯏꯈꯤꯕ ꯀꯨꯜ ꯑꯗꯣ ꯈꯪꯉꯤꯗꯅ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯒ ꯅꯨꯄꯥ ꯀꯣꯏꯕꯗꯤ ꯐꯩꯅ ꯀꯣꯏꯖꯁꯅꯨ ꯑꯩꯗꯤ ꯁꯨꯡꯇꯤꯡ ꯍꯦꯛ ꯊꯤꯡꯉꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯅꯃꯥꯗꯧꯅ ꯁꯨꯃꯥꯏꯅ ꯂꯤꯔꯒ ꯐꯪꯗ꯭ꯔꯀꯥꯟꯗ ꯑꯐꯪꯕ ꯑꯃꯗ ꯍꯦꯛꯇ ꯍꯣꯡꯕꯗꯣ ꯏꯄꯥꯅ ꯏꯆꯥꯗꯗꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯑꯗꯣ ꯏꯄꯥꯒꯤ ꯊꯥꯖ ꯅꯪꯅ ꯑꯄꯥꯝꯕꯗꯨꯁꯨ ꯏꯄꯥꯅ ꯊꯤꯡꯗꯦ ꯑꯗꯨꯕꯨꯅꯦ ꯅꯪ ꯋꯥꯈꯜꯗꯣ ꯃꯨꯟꯅ ꯈꯜꯂꯨ ꯏꯃꯨꯡ ꯑꯗꯣ ꯑꯩꯈꯣꯏꯒ ꯀꯌꯥ ꯆꯥꯟꯅꯒꯗꯕ ꯏꯃꯨꯡ ꯅꯠꯇꯦ ꯏꯆꯥꯅ ꯍꯌꯦꯡ ꯂꯩꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯏꯄꯥ ꯍꯣꯏꯁꯨ ꯀꯩꯁꯨ ꯅꯨꯡꯉꯥꯏꯔꯣꯏꯅꯦ ꯀꯩꯅꯣ ꯅꯨꯄꯥ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯍꯥ ꯅꯆꯥꯅꯨꯄꯤ ꯑꯁꯤꯅ ꯅꯨꯄꯥ ꯀꯣꯏꯔꯤꯕꯁꯦ ꯆꯩꯒꯤꯗꯤ ꯍꯥꯏꯗ꯭ꯔꯒ ꯍꯔꯥꯎꯗꯅꯒ ꯇꯧꯔꯤ ꯍꯔꯥꯎꯕ ꯇꯥꯕꯅꯤꯅꯦꯍꯦ
ꯏꯆꯥꯁꯨ ꯂꯩꯁꯥꯕꯤ ꯐꯔꯛꯇꯅ ꯃꯇꯥꯡ ꯃꯇꯝ ꯆꯥꯔꯦ ꯈꯟꯗꯨꯅ ꯅꯨꯄꯤ ꯀꯣꯏꯔꯛꯏꯕꯅꯤꯅꯦ꯫ ꯏꯆꯥ ꯆꯥꯎꯔꯛꯂꯕꯗꯤ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯗꯤ ꯍꯔꯥꯎꯕ ꯇꯥꯕ ꯅꯠꯇ꯭ꯔꯣ? ꯍꯔꯥꯎꯔꯣ, ꯅꯆꯥ ꯆꯥꯎꯔꯒ ꯅꯪꯅ ꯍꯅꯨꯔꯛꯄꯒꯤ ꯍꯔꯥꯎꯔꯣ ꯅꯪ? ꯌꯥꯔꯦꯕ ꯏꯃꯥ, ꯃꯤ ꯇꯥꯅꯤꯌꯦ, ꯃꯤ ꯃꯃꯥꯡꯗ ꯏꯀꯥꯏꯌꯦ, ꯃꯤꯅ ꯇꯥꯔꯒ ꯏꯃꯥꯁꯦ ꯂꯝꯕꯤꯗ ꯅꯨꯄꯥꯒ ꯐꯨꯗꯠꯅꯔꯛꯄ ꯄꯦꯟꯗꯕꯗꯒꯤ ꯌꯨꯝꯗ ꯑꯩꯈꯣꯏ ꯄꯥꯕꯗ ꯑꯃꯨꯛ ꯐꯨꯕꯤꯕ ꯃꯥꯜꯂꯝꯃꯅꯦꯕ꯫ ꯌꯥꯔꯦꯍꯦ ꯅꯪꯁꯨ, ꯆꯪꯉꯣ ꯆꯠꯂꯣ, ꯌꯦꯡꯅꯤꯡꯗꯦ, ꯅꯈꯣꯏ ꯅꯄꯥ ꯅꯆꯥꯁꯦ ꯑꯃꯠꯇ ꯍꯦꯛ ꯌꯦꯡꯅꯤꯡꯗꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯈꯥꯒꯦꯝꯕꯒꯤ ꯃꯃꯥ ꯁꯈꯤ ꯑꯗꯨ ꯊꯥꯖꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯈꯤꯅ, ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ? ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯍꯣꯏ, ꯌꯨꯝꯁꯤꯕꯨ ꯃꯤ ꯑꯃꯠꯇ ꯂꯩꯇꯕ꯭ꯔꯣ? ꯅꯨꯄꯥ ꯁꯥꯕꯤ ꯅꯨꯄꯤꯗꯨꯗ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯐꯅꯤꯗ꯫ ꯍꯦ ꯁꯣꯔ, ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯗꯗꯤ ꯂꯩꯍꯟꯕꯤꯔꯝꯒꯅꯨꯕ꯫ ꯈꯣꯟꯗꯥ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗꯦꯗ, ꯀꯅꯥꯕꯨ ꯑꯣꯏꯔꯕꯖꯥꯠꯅꯣ? ꯍꯣ, ꯀꯅꯥꯅꯣ? ꯂꯩꯌꯦ꯫ ꯀꯩ ꯂꯩꯔꯦ? ꯀꯩ ꯍꯥꯏꯒꯗꯕ? ꯑꯁ, ꯂꯩꯔꯝꯗ꯭ꯔꯗꯤ ꯐꯅꯤ ꯈꯟꯕ ꯃꯤꯁꯦ ꯑꯣꯏꯅ ꯊꯣꯔꯛꯏꯅꯦ꯫ ꯑꯩꯁꯦ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ꯫ ꯀꯩꯅꯣ? ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ꯫ ꯁꯣꯝꯒꯤ ꯏꯆꯥꯅꯨꯄꯤ ꯊꯥꯖꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯈꯥꯒꯦꯝꯕꯒ ꯅꯨꯡꯁꯤꯅꯔꯤꯕꯗꯣ ꯃꯃꯥ ꯑꯩꯅ ꯄꯥꯝꯗꯦ, ꯑꯗꯨꯅ ꯈꯣꯡꯐꯝ ꯑꯗꯣ ꯍꯟꯗꯣꯛꯑꯣ ꯍꯥꯏꯅ ꯍꯥꯏꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯦ, ꯅꯪꯅ ꯄꯥꯝꯗꯕ ꯊꯕꯛꯇꯨꯗꯤ ꯅꯆꯥꯗ ꯍꯥꯏꯒꯗꯕ ꯅꯠꯇ꯭ꯔꯣ? ꯀꯔꯤꯒꯤ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯛꯑꯒ ꯍꯥꯏꯒꯗꯧꯔꯤꯒꯦ? ꯆꯠꯂꯣ, ꯑꯩꯅ ꯁꯥꯎꯔꯛꯑꯗꯤ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯣꯏ꯫ ꯅꯪꯅ ꯑꯀꯜ ꯑꯔꯤꯡ ꯁꯤꯡꯂꯒ ꯑꯩꯅ ꯀꯤꯒꯗꯕ ꯅꯠꯇꯦ, ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯅꯔꯝ ꯆꯠꯇꯨꯅꯅꯤ ꯑꯩꯅ ꯅꯆꯥꯅꯨꯄꯤꯗꯣ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯗꯦ ꯍꯥꯏꯔꯤꯕꯁꯤꯁꯨ꯫ ꯁꯣꯝꯁꯨ ꯏꯆꯥ ꯋꯥꯔꯛꯄꯤꯌꯨ, ꯑꯩꯁꯨ ꯏꯆꯥ ꯋꯥꯔꯛꯆꯒꯦ, ꯋꯥꯔꯛꯂꯁꯤ ꯍꯥꯏꯅ ꯍꯥꯏꯅꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯅꯃꯧ ꯑꯣꯏꯕ ꯄꯥꯝꯗꯕꯒꯨꯝꯅ ꯑꯩꯅꯁꯨ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯗꯣ ꯏꯌꯥ ꯑꯣꯏꯕ ꯄꯥꯝꯗꯦ꯫ ꯅꯪꯒꯤ ꯅꯨꯄꯥ ꯃꯤꯕꯨ ꯃꯃꯜ ꯂꯩꯇꯅ ꯈꯟꯕ ꯆꯥꯎꯈꯠꯇꯕ ꯑꯗꯨꯒꯤ ꯃꯔꯝꯆꯠ ꯑꯗꯣ ꯅꯆꯥꯅꯨꯄꯥ ꯑꯗꯨꯗꯁꯨ ꯂꯧꯔꯝꯒꯅꯤ꯫ ꯌꯥꯝ ꯊꯨꯅ ꯂꯦꯡꯕꯤꯈ꯭ꯔꯣ꯫ ꯁꯈꯤ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯥꯎꯕ ꯁꯈꯤꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯕꯒꯤ ꯋꯥ ꯑꯗꯨ ꯀꯅꯥꯗꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯁꯅꯥꯖꯥꯎꯕꯅ, ꯎꯀꯥꯏ ꯇꯛꯄꯁꯦ ꯍꯣꯔꯦꯟ ꯂꯧꯕꯨꯛꯇ ꯑꯩ ꯑꯗꯨꯝ ꯈꯣꯏꯒꯦꯀꯣ, ꯅꯪꯒꯤ ꯍꯧꯅꯕꯤ ꯃꯤꯃꯥꯡ ꯄꯨꯃꯥꯡ ꯈꯪꯗꯕꯗꯣ ꯇꯧꯔꯛꯀꯅꯨꯀꯣ꯫ ꯅꯪꯅ ꯇꯧꯕꯗꯣ ꯎꯕꯗ ꯃꯤꯠꯁꯦ ꯌꯥꯝ ꯅꯥꯕ, ꯑꯗꯨꯅꯅꯦ, ꯃꯤꯠ ꯅꯥꯗꯅꯕ ꯇꯧ꯫ ꯑꯩꯅ ꯍꯦꯟꯅ ꯇꯧꯅꯤꯡꯗꯦ, ꯄꯣꯊꯥꯅꯤꯡꯉꯤ, ꯑꯗꯨꯅꯅꯦ, ꯐꯖꯅ ꯇꯧ꯫ ꯑꯩꯅ ꯏꯇꯣꯝꯇ ꯆꯠꯀꯦ, ꯅꯪꯅ ꯌꯨꯝꯗ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯃꯣ ꯍꯥꯏꯕꯁꯨ ꯅꯪꯅ ꯌꯥꯗꯦ, ꯂꯥꯛꯆꯅꯤꯡꯈ꯭ꯔꯕ꯫ ꯉꯥꯡꯅ ꯉꯥꯡꯅ ꯁꯅꯥꯖꯥꯎꯕ ꯂꯧꯕꯨꯛ ꯀꯨꯝꯊꯗꯨꯅ ꯎꯀꯥꯏ ꯇꯛꯄ ꯍꯧꯏ꯫ ꯆꯥꯎꯕꯗꯨ ꯁꯨꯝ ꯌꯦꯡꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯂꯧꯕꯨꯛ ꯑꯗꯨꯗ ꯐꯠ ꯀꯨꯝꯊꯔꯛꯏ꯫ ꯑꯝꯇ ꯍꯟꯗꯣꯛꯑꯁꯦ, ꯅꯪ ꯇꯧꯔꯤꯗꯣ ꯑꯝꯇ ꯌꯥꯔꯣꯏ, ꯑꯩ ꯇꯧꯒꯦ꯫ ꯅꯨꯄꯥ ꯑꯅꯤꯗꯨꯅꯤ, ꯁꯤꯒꯨꯝꯕ ꯊꯕꯛ ꯑꯃꯠꯇꯁꯨ ꯍꯩꯕ ꯅꯠꯇꯕ꯫ ꯅꯪꯕꯨ ꯀꯔꯝꯕ ꯅꯨꯄꯥꯅꯣ? ꯅꯕꯦꯝꯃ ꯑꯩ ꯂꯧꯖꯕ ꯐꯪꯕꯗꯤꯅꯦ, ꯅꯪꯅ ꯄꯨꯟꯁꯤ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯂꯤꯕꯗꯣ ꯃꯗꯨꯒꯤꯅꯤ꯫ ꯅꯪꯁꯨꯅꯦ ꯑꯗꯨꯗꯤ, ꯅꯕꯨꯡꯉꯣ ꯑꯩꯉꯣꯟꯗ ꯂꯩꯖꯕꯒꯤ ꯅꯅꯤꯡ ꯅꯈꯥ ꯇꯝꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯉꯝꯖꯔꯤꯕꯅꯤ꯫ ꯅꯨꯡꯉꯥꯏꯔꯦꯗ, ꯈꯨꯂꯪꯒꯨꯝꯕ, ꯂꯩꯕꯥꯛ ꯇꯧꯕ, ꯁꯝꯄꯣꯠ ꯈꯣꯏꯕ, ꯎꯀꯥꯏ ꯇꯛꯄ, ꯁꯤ ꯊꯕꯛꯁꯤꯡꯁꯦ ꯁꯨꯕꯁꯤꯔꯣ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯗꯨꯗꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯆꯥꯛ ꯊꯣꯡꯕ, ꯀꯣꯟ ꯐꯦꯡꯕ, ꯐꯤ ꯁꯨꯕ, ꯋꯥꯏꯁꯤꯠ ꯂꯝꯁꯦꯡ ꯄꯨꯝꯕ ꯇꯧꯔꯣꯗꯅ ꯑꯩ ꯁꯦꯜ ꯇꯥꯟꯒꯦ, ꯅꯨꯡꯉꯥꯏꯅ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯅ ꯂꯩꯌꯨ꯫ ꯌꯥꯔꯦ, ꯉꯥꯡꯗꯨꯅ ꯂꯩꯔꯅꯨ, ꯍꯥꯄꯨꯁꯤꯡꯁꯦ ꯈꯨꯟꯕ ꯍꯧꯔꯣ꯫ ꯑꯗꯣ ꯃꯄꯥ, ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯁꯤꯔꯥ ꯍꯥꯏꯔꯣꯏꯁꯤꯔꯥ ꯍꯥꯏꯅ ꯌꯥꯝꯅ ꯀꯟꯅ ꯈꯜꯂꯤ꯫ ꯀꯔꯤ ꯋꯥꯅꯣ? ꯍꯥꯏꯌꯨꯅꯦ, ꯃꯤ ꯑꯇꯣꯞꯄꯗꯧꯅ ꯀꯩꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯉꯥꯡꯉꯤꯗꯨꯕꯣ? ꯃꯄꯥ, ꯅꯪ ꯑꯩꯒꯤ ꯂꯝꯆꯠ ꯁꯥꯖꯠꯁꯦ ꯍꯩꯅꯗ꯭ꯔꯕ꯭ꯔꯥ? ꯆꯥꯎꯕ, ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ? ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯅꯪꯕꯨ ꯍꯩꯅꯗꯦ, ꯄꯥꯝꯗꯦ ꯀꯥꯏꯅꯒ ꯍꯥꯏꯈꯤꯕ ꯌꯥꯎꯈ꯭ꯔꯕ꯭ꯔꯅꯦ? ꯑꯩꯒꯤ ꯂꯝꯆꯠꯁꯤꯅ ꯏꯆꯥ ꯑꯃꯗꯤ ꯅꯪꯕꯨ ꯌꯥꯝꯅ ꯍꯪꯒꯣꯏꯅꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯑꯩ ꯈꯜꯂꯤ꯫ ꯑꯩꯁꯨ ꯀꯌꯥꯔꯛ ꯍꯟꯅ ꯁꯦꯝꯗꯣꯛꯀꯦ ꯈꯜꯂꯤ, ꯑꯗꯨꯕꯨ ꯉꯝꯗꯦ꯫ ꯑꯩ ꯁꯤꯈ꯭ꯔꯁꯤꯔ ꯈꯪꯗꯦ ꯃꯄꯥ꯫ ꯍꯩ ꯃꯃꯥ, ꯅꯪꯕꯨ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯅꯦꯍꯦ, ꯃꯁꯥꯗ ꯊꯣꯛꯇꯕ ꯈꯪꯗꯕ ꯃꯤꯅ ꯉꯥꯡꯕ ꯑꯗꯨꯕꯨ ꯅꯪꯅ ꯀꯔꯤꯒꯤ ꯋꯥꯈꯜ ꯍꯟꯊꯔꯤꯕꯅꯣ? ꯅꯪꯒꯤ ꯑꯣꯏꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯍꯤꯡꯃꯤꯟꯅꯔꯤꯕ ꯑꯩꯅ ꯈꯪꯂꯤꯁꯤꯗꯤ ꯂꯩꯀꯥꯏꯈꯨꯜꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥꯗꯣ ꯀꯩꯁꯨ ꯅꯠꯇꯦ꯫ ꯏꯐꯝꯗꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯅꯪꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯍꯟꯊꯅꯕ ꯉꯥꯡꯂꯕꯁꯦ, ꯅꯪꯒꯤꯗꯃꯛ ꯂꯩꯔꯤꯕ ꯑꯩꯅꯗꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯪꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ, ꯅꯪꯒꯤ ꯑꯄꯥꯝꯕꯗ ꯑꯩꯅ ꯁꯔꯨꯛ ꯌꯥꯕ, ꯃꯁꯤꯈꯛꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ꯫ ꯑꯗꯨꯅꯕꯨ ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯑꯅꯤ ꯅꯣꯡꯃꯇꯁꯨ ꯈꯠꯅ ꯆꯩꯅꯕ ꯌꯥꯎꯗꯅ ꯍꯤꯡꯂꯤꯕ ꯅꯠꯇ꯭ꯔꯣ? ꯆꯥꯎꯕ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯃꯕꯨꯛꯅꯤꯡ ꯈꯔ ꯑꯃꯨꯛ ꯆꯥꯎꯊꯣꯛꯆꯩ꯫ ꯁꯅꯥꯖꯥꯎꯕ ꯑꯃꯨꯛꯀꯁꯨ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯪꯁꯦ ꯑꯩꯒꯤ ꯅꯨꯄꯤꯅꯤ, ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯅꯪꯒꯤ ꯑꯣꯏꯔꯤꯕ ꯅꯑꯣꯡ ꯅꯇꯧ ꯑꯗꯣ ꯑꯩꯅ ꯄꯥꯝꯗ꯭ꯔꯕꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯐꯨꯅꯕ ꯆꯩꯅꯕ ꯉꯥꯡꯅꯕ ꯇꯧꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯃꯃꯥ, ꯑꯩꯗꯤ ꯅꯪꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯣ ꯈꯪꯅ ꯈꯪꯅ ꯅꯪꯕꯨ ꯂꯧꯈꯤꯕꯅꯤ, ꯅꯪꯕꯨ ꯅꯨꯡꯁꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩ
matam chuppada nangi aningba aduda ai yabani aduga nangi pukchelsu aina khangida mi khudinga khatnarabasu nangna kaidonungda lalamloi haibase aisu khangi mapa aikhoi anigi icha thajasu mapana ibu khangbiba nungshibibagumna nungshibbiba magi punsi khongloi ama thengnajarabadi aigi punsi ase sirabasu yarani karigi thengnadani ichagi su isorna amadi soiduna piramgani adu nangbu kaidorage aingodamda hairose chawba hojiktada khagembagi mamana makhoida laklaga hairamba wahaising adu tamlame numidangi matamne ngasidi thajadu khagembabu puduna laklame thaja yumde hekta changasi ko ta khagemba nakhoi magi mawongdo ai kidi ki chohe kadodurige ai yarisidi laose ai tungilo ima hoi ma tabro thongsim da hangto yumda halakani haibadi khangi boire nang leiram asuk thengasi phawba kadai chatuna leirubano khangde yumsida ima pabana ngairamlani haibase karimata nakoktu da khandabane ba si haiduna sakhi thongdo hangtoraklame ima mi yaure kanagi mino nangi namanaba mirem singduro thenga kansida chakro kaino mayum da legidi haidadana numidang sida kari thoena nangsuni as aikhoi ma sima khangdi khangdana pangda ngang aina mi haisidine namau nupi ni haiba kariya imau nupi ni haiba kanagi imau no hairisibo as pele he aidi aikhoi ma sidiko ho ima aido nupi chele e haiba kariya nangbu nupi chele eba ha kanagi macha oigadorige thajana tana kariya thaja haiba mapa ho mapa amta thoro mapa namda thoro hai kaidorage ni nupi adu kana lauri duba ha kana huran machanga age kadai dagi huran bano nacha nupa ase aikhoina yadaba nupi ado puduna lae haiba icha nupa bu nupi pureba adusu chawbugi macha nupi hai mama ai kainom tawrin he koksi kainom tawrine isingdo khita puthoroni nangba baba kaidorage tabro baba se kaidorage ba kaishu tawde chango nangi kada chango nupi macha adusu pusilu chango makhoi mapa ising haibadu sida leirese amda thakchiluse aigi ichase tokna su phat khidre da ko mama mapa aikhoi gi wasu amatta tadam asuk phattaba macha sibu mi gi macha kana gumbabu magumna mama mapa gi mayokta leiram gadage sakhe nganganu yare kari gi ngangda bano mana tawri bisibu karino mama mapa aikhoi gi machet amata khanba nati nupi gi wakha khaktani mana khaliba ai da sizaningi lekai mamangda imai se puthoktu na chatpa ngamjararoye hai ichana pamle haiduna puraklabani ngangnararoisi kadoragi nangbu mama ikaiba khangdaba mama gi machani mayumda phawba aina chatuna icha nupa ga lapna hansi haidana hairuriba aduga icha nupa da pusila o hairambaga chaphek manene mama duna marol ama tawba ngamliba khanaba phunabagi ikaiba su pokti masaduda taningdeko todi kokto kari numi mama chawbudu su phataba minate magi haibabu nupa dana tawba du khaktani thaina mana aibu purakibado aina mabu nupa mali haiduna usit thawoidana nganglubagini mana hana nongmada mingonda khatnaba hoba kaisu leba nate thaja se kakuna se ngasi aikhoi ni ge suk nungai ba numisida nangna dumaina kaplabadi se ai nungai de tobase thakhagemba yumda chalaki nakhoi magi wahisingse ai taba ngamji aigi imada sumna nganglaga aina kamaina sum taduna leidoino aikhoi mase angawbini ngawbugi pongangna nganglibani nang kaisu khanoba se toba thaja aina maram oiraka ima ipabusu mina hanthana nganghali takhagembubusu nakhoi ima pabana ya warauramani as aide
ꯅꯪꯇꯪꯅꯤ ꯅꯨꯡꯁꯤꯔꯤꯁꯦ ꯃꯈꯣꯏꯅ ꯅꯪ ꯄꯨꯔꯛꯄꯒꯤ ꯌꯨꯝꯗ ꯂꯩꯕ ꯌꯥꯔꯣꯏ ꯀꯥꯏꯅꯒ ꯍꯥꯏꯔꯛꯑꯕ ꯑꯩꯗꯤ ꯅꯈꯣꯏꯗ ꯑꯣꯏꯅ ꯂꯩꯔꯨꯔꯒꯦ ꯈꯜꯂꯤꯅꯤ ꯌꯥꯔꯦ ꯑꯩꯈꯣꯏꯗ ꯅꯪꯒꯤ ꯂꯩꯐꯝꯒ ꯑꯝꯇ ꯂꯩꯇꯦ ꯈꯪꯉꯕ ꯑꯩꯈꯣꯏꯗꯤ ꯏꯃꯥꯒ ꯄꯥꯕꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯛꯇꯒꯤꯅꯤ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯁꯔꯨꯛꯇꯨꯗ ꯑꯩꯁꯨ ꯂꯩꯕ ꯌꯥꯎꯗꯣꯏꯅꯤ ꯀꯩꯅꯣ ꯑꯁꯨꯝꯅ ꯃꯁꯥ ꯃꯁꯥ ꯌꯥꯅꯔꯕ ꯃꯇꯨꯡꯗ ꯑꯍꯜꯁꯤꯡꯁꯨ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯈꯥꯒꯦꯝꯕ ꯑꯃꯗꯤ ꯊꯥꯖ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯂꯝꯃꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗꯗꯤ ꯈꯥꯒꯦꯝꯕꯒꯤ ꯃꯃꯥ ꯁꯈꯤ ꯃꯃꯧꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯆꯥ ꯑꯅꯤꯒꯤ ꯇꯠꯅꯕ ꯌꯥꯗ꯭ꯔꯕ ꯃꯔꯤꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯒꯤ ꯁꯣꯏꯅꯈꯤꯕ ꯂꯥꯟꯅꯈꯤꯕ ꯄꯨꯝꯕ ꯉꯥꯛꯅꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ